Online Manipur YouTube channel asbing bir bamayam pum nang po muka nataram nok sadi han badam namaru iba pawa ma aram bai tengol legi update tawjage akhoi medam se aduki thak wangna khanjariba siga taw thoklakliba siga kukina date mate udagi sisipur da maitei laisang ama thugaiba amadi salai firan segaiba haukrabani date mate 3 da torbung bangla amadi torbung loisalaba matung kangbai yorokpada miyamna Arambai Tengol Kaidurubege haina law khonglokpa video ubadege ikhoina Arambai Tengol gi member sing changduna ngak thok sakhi maduda ikhoigi ithaidegi inaw mairaba ireibak ipurup ki damakta thawaina pontha pikhi masisu isena Arambai date 2 dagi torbungda leiraga irang hubani haibire torbung amadi kangbai gi miyoi singna asumba khangba ngaktani kari wakhal de isena masi habirak pano aduga makha tabada adum hojik phawba chathariba asini ikoi me 3 dagi hojik phawda irebak ifurup ki damakta ichilinaw athoba punna mi tarago humdoi ikatuna thawaina pontha pikribani nupi ani ne ketta puba adusu isena Arambai ni haibire hojik CBI na phabada Arambai gi member amata yaudabani ibara irebak ifurup ki damakta thawai thaduna tumba chaba khangdana hotna jariba ikhoibu asumna haibesidi tasengna yamna pente kari karamba wakhaldagi no isena ngasi tawbiraklibase audio se ikhoina thagat chaningdabani adubu masi bahirel oirabani na isena hojik sengtokpi batabani proof pi batabani haina Arambai Tengolna thambiri brindagi audio aikhoi kuire taba adubu aikhoi yeknaba singna khudong chaba laukhidra khanbadagi tuminna leirakpani ngasi de viral oiraklabani na isena hairiba mayam dugi proof pigedabani ngamdragadi lalle haijagadabani mayum makai mai chaktuna sikhriba mayam se phagi oina khanbra ana sumna Arambai Tengol na hangli aduga roibada lanse ikoi maitei na hobani madam brindana hairekle masi ngaurabra kenom tawre haina su Arambai Tengol no phungduk piri video sing bibagi damakta mayam pum nam pum maka na takachari anoba update ki damakta online Manipur YouTube channel asibunuk sibitna subscribe tawbiramo. Thank you so much.